Matam kharadagi Ferrol district gi pin code ga UDAI da chumdaba khara leibadagi adomda leiba praja mayamna awaba kearom thengnare. Ferrol district gi mi Churchanpur da bank account Aadhaar card enrollment pibada pin code da chumdaba leibagi bank ga Aadhaar paiba singna hekta reject tawe. Social workers kharana masi chumdaba se district administration da chumthokdaba thabak paikhatle. Mi phattaba khara gi thabak soidana oigani su khalle. Handak 2nd March da DC Churchanpur Pawan Yadav IS na Henglep High School da Kataruk Medical ga Education Staff Transit Quarter Sanabagi Foundation Stone Humi. Henglep Subdivision ase Churchanpur District da khwaidagi backward oirambadu development lambi ga ate ubangamle. Masing numit da DC na Beti Bachao Beti Padao gi makhada school satri mi Yangkhe da school bag amamam lemna pikhi. Churchanpur Jilla da Medical College Hanabagi Manipur Chief Minister na haiba matung da Principal Secretary Vumlon Wang Walnam IS da mahakki team na Medical College sageda mafam matakhunda visit tawkhi. Masigi Medical College ase District Hospital ga attached oigani. Tabak ase thuna hawgani su haire. Medical College ginamak se District Hospital campus ga matakhunda sagani. Matakhun gi site ase family amana lam acre kun mangarom donate tawkhi bani. Churchanpur District Hospital is ISO certified hospital su oibani. Masigi Medical College ase MBBS seat chama leba yaba hostel academic building tongan ba building ase thuna saba horagani su haire. Manipur Chief Minister gi war on drugs campaign chathariba aduda Churchanpur Police nasu Marstang Tarita Sangaikot Subdivision gi manung chanba G Monglian khunda poppy plantation acre 70 ro madu thukai bire. Aduga February tang kuni thoiga Mars tang marida Churchanpur Jilla da mafam anida brown sugar drugs semnaba local factory su mapugo pharaga makhoi gi factory da sinba potlam kaya su phabire. Churchanpur Jilla da COVID-19 hidak kappa January tang 2021 dagi hawbadu adum chathare. Mars tang mapanda ihan hanba wena private hospital da coronavirus hidak kappa yanaba Samaritan Hospital Bijang da hangdoe. Hidak ase vial amada mamal chani yangkhei oibani. Mi khuding kapning bana hidak ase kappa yabani. Manipur Sarkar chahi mari suba citizen centric celebration chathari bada district administration na sinba tree plantation sarkar gi office kaya da pangthoi. SDO mayamga additional DC na plantation ase supervise tawkhi. Marsang Tramathuida Zemabok Aizolda 46 Assam Rifles na Phaba Self-Style Commander-in-Chief KNAI Haiba Underground Leader Phaba adu Churchanpur Police na Mars Tramarida Aizol Central Jail digi Lothuga Churchanpur da pusile. Manipur Chief Minister N. Biren Singh gi war on drugs chathari bada public rally against poppy cultivation and drugs abuse adu Mars tang Taruk da Churchanpur da pangthoi. Rally ga public meeting su pangthok pani. Masigi numit da MLA Minister DGP ga official kayana CM gi program da saruk yauraga Churchanpur Jilla gi development oinama kayarom suhainakhi. Chief Minister na orphan home ama visit tawbada sel mating su pikhi aduga home sanaba scheme su pigani haire. Churchanpur Jilla da orphan home se ahum mari leibani. Mars tangkun mari aduwaidagi khugadamdagi ising pithoknaba water supply zone 3 canal adu kaibagi tanki da ising stock yadabagi zone 3 da town manung water supply lepnakhi. PhD na inspect tawraga repair work hojikan kanna chathari. Churchanpur SMLA V Hangkhanlian nasu canal kaiba mafamda chatlaga yengkhi. Hapta amarom henna zone 3 dagi water supply lekhrabadu ngasi dagi water supply adu mahausa gumna pithokpa hokre. Mars tangkun mangada District in Charge Minister Vungjagin Balte na student gidamak subsidized solar lamp manireda dagi yenthokre. Thauramase District Administration na sinba YMA Hall Moyavengda pangthokpani. Churchanpur Jilla da solar lamp niba 17 se 6284 ni. Ate pithok deba mayam se ZEO makhada yengani su haire. Chahi khuding da chingi lamda Mars tha se jum cultivation sizinaba kangbuna makhoi gi low gi damak jungle ke arom ka aga mai hekta thaba matamni. Masigi maramda forest mai chakpa se hekta thukhi bani. Mars tangkun humdoi da su Henglep subdivision manung chanba chongkhojau khunda mai thokpani. Zooming cultivation se lepnaba sarkar nasu makhoi gi hingnaba lambi atei hotnabi ba matam oire. Myanmar da irang thokhi bagi maramda refugee mayam India romda register tawdanaba Manipur sarkar na order piba matungda biometric ka other enrollment semba mayam Churchanpur Jilla da lepnakhi.
SDO खोईगी मखादा कॉमन सर्विस सेंटर मयामदा बायोमेट्रिक मशीन मयामसु डिस्ट्रिक्ट एडमिनिस्ट्रेशन ना लोइना लौनखी हंदक एजुकेशन डायरेक्टरेट ना ऑर्डर थोकपा मतुंगदा कोरोना वायरस खरा हेंगतपगी मरमदा स्कूल मयामदा क्लास 5 गी मखा ऑनलाइन क्लास हौरगनी अमुक हायरे चुरचांदपुर जिला दसु मसिगी ऑर्डर से स्कूल मयामना इनगनी सु सोइदना खल्ले।